Indian Constitution gi makhada leibak asibu ngakliba puriba central government na thibam amadi matam gi matung inna tongan ba maongda president rule asi leibak pumada natragana maset oina lamdam amada haibadi India gi leiriba state amada salaiba ngammi masigi maong asi India leibak sinma thungna karigumba salaiba taragadi national emergency hai aduga India gi leiriba state amada karigumba masi salaiba taragadi president rule samna PR hairagasu khangnariba sini PR salaibagi tongan ba saktam sing leijaba taragasu PR asi athuba tangai phadaba amadagi lokhatba khongthang ngaktani masi tasengna haiba taragadi center da leiriba India leingakna hiram khudimakta hakthengna yengsinduna paisinduna hana leijaramba federal structure haibadi central government amadi state government na tokhai na lengak sason tawjabagi mawong asi unitary system haibadi sarakar amakhaki makhada lengak sason paiba lengak amakhak oiba masigi lengak sason mawong asibuni amaramdasu Indian Constitution gi article 352 gi makhadasu leibak pumba national emergency thamba ngammi masigi phibam masi karamba matamda oirakpa yabage haiba taragadi karigumba India leibak ki oiba ningkha tambada akaiba pirakpa taragadi natragana mapal leibakna landaraklaba natragana leibak asigi mafam pumnamakta irang horaktuna misam miyamda nena taadaba punsi mahing amada lahlapa taragadi masigi oiba phibamda lakpi yai masigi khudam oina pallabada inkumja 1962 da India China war amadi 1971 da Indo-Pak war matamdasu India gi president na zati asibu ngak senabagi damakta national emergency lauthokhi amuksu Indira Gandhi na prime minister oiringe matamda haibadi inkumja 1975 da India leibak sinma thungna national emergency salaikhi masigi emergency gi matam asibu murder of democracy haragasu khangnei aduga Indian Constitution gi article 355 ki makhada leibak asigi state amada khulai pairaga lan horaklaba arm rebellion na maram oiraga nena ta daba punsi mahing amada lakhallabasu state adubu kannabagi damakta central government na state ki sasan asi paisinduna ngak senbagi thabak asi sathai masi central government na force kaya ama sijinaraga irang asibu laksinnaba loisinnaba honnaba thawong amani aduna aikoigi iramda Manipur hariba state asidasu hawkhiba sahi 2023 gi May gi tang ahum dagi chatharakhiba ethnic conflict asina phongna lauthokdaba article 355 ki makhada state of emergency asi leire haiduna state asida leijariba miyamgi lengak adu mathau phajana tawhandana central government na state asigi lengak sason asi paisinki aduga mamang sahi 2025 ki February gi tang 10 dagi state asida thamlakhiba PR asina article 356 ki makhada political crisis ama leibadagi state ki governor na state sarkar gi mahut oina lengak sason pairag lakli aduga atopa amana Indian Constitution gi article 365 ki makhadasu PR asi thamba ngammi haibadi karigumba central government na lokhalakpa khongthang ama order ama state government aduna indraba taragadi thau sadraba haibadi state amadi center ani gi marakta muknarakpa matamda state amada PR asi thamba yai masigi khudam amatang pallabada hojimaki oina West Bengal da sarkar pairiba Mamata Banerjee gi sarkar asi muthatuna West Bengal da PR asi thamnaba hojikkan center gi lengakna mieng jangliba asini masi kari maramnagi oirakpa yabagi haiba taragadi hojik center da lengakliba BJP na luchingba India gi central government ga amadi West Bengal da lengakliba Mamata Banerjee gi Trinamool Congress gi government asiga ani asigi marakta mot khenaba muknaba leirakpadagini BJP central government na lokhalakpa flagship program kaya ama Mamata Banerjee sarkar asina paikhatte mahak masagi oiba tonganba scheme kaya ama thabak oina pangthoklibani maram asina central government ga state government ga ani sigi marakta sauna muknaba ngasi phawba lakli amaromdana handak Manipur asida thamliba president rule gi mawong asidi India sarkar gi oiba drama ngaktani hainaribani government fightiba ruling party manungda political crisis chief minister oiningba mioi sing yamlakpa asisu Delhi na ama mukkau shin tawbadagi tholakpa lila drama ngaktani masi atay karisu natte masi poram jatlibani PR tham yanaba masi kari maram gino haipa taragadi president rule asigi manungda India lengakna pangthokningba thabak kaya ama pangthokpa yanaba sinba thawongni
Malem sinma thungna khangnaraba Maitai amasung kuki anigi marakta leiriba thajanadabasing asi Furup animang asi kauduna phaminaduna wari sanarba matam khaktada masigi oiba wakhainaba ama purakpa ngamgani haibasi Central Government gi thajabani Aduga wari sanaba asida kuki zona pamjaba adudi Chief Minister Sri N Biren Singh asi sindokpa loinana PR si thambana khumang chausin hanba ngamgani haibasisu India lengaki oiba apamani Aduga karigumba nakal ani asi wari sanaduna President rule asigi manungda wakhainaba ngamlabadi siduna leiriba assembly asi amuk hingalanduna popular government ama leihange haibasidi hanadagi yatuna laklaba poram ngaktani aduna ni masimaktana assembly fauba animated suspension da thamliba asini masigi marudi assembly asi muthatlaga nauna mikhal pangthokpana BJP party gi oina kanaba amata phangloi haibasi center na khalli masigi sabsaba parman haiba taragadi haukhiba sahi 2024 gi lok sabha gi election da Manipur da parliamentary seat ani leiriba asi ruling party BJP asi leina Congress party na seat animak asi phangki aduga hojik Manipur da thamliba president rule asi mamangda tha taruk ki oina thamkhiba da haukiba sahi 2025 ki August ki tang 10 da loikhrabani aduga makha tana tha taruk amaga sangdoktuna hojik phauba PR thamlibani asumna sahi asigi February ki tang 10 da sahi ama supna phagadoribani Masimak oidunasu hauzik miyamna pamliba popular government ama lehendaba haibasidi center gi makha polli adubu loribadi nakal ani asi yanadri faubadi popular government ama amuk hanna thamba arubu oigani hainasu mamangda Union Home Minister Amit Shahana phongdokhibasu laiki aduga hauzik faubagi oinasu India gi lujingba singasina Manipur gi apunbagi saktam territorial integrity asi kaihalloi laurugasu kuki gi oiba demand separate administration na si pigani natragana piroi haibagi wafam amata hojik phauba India lengakna lauthokpa leitri aduga hojik state asida kanglup ki oiba irang asi loisinduna mathang sahi 2027 gi March April da pangthokadoriba General Assembly election asida BJP gi sarkar ama leihenba asidi Central BJP gi party gi leader sing asigi apambani Amaramdasu nakal ani gi marakta yanadri faubadi popular government ama amuk hanna thamba asisu aruba oigani hairebanina tha taruk khudingi president ulasi sangdoktuna Kashmir da sahi tara PR thamkhibagumna Manipur dasu PR asi sangthana leikhigidra haibagi matangda wahang lai matawasum tawna state asida masigi phibamda adum leiba taragadi nakal ani gi oiba wakhainaba PR manungda purakpa ngamdrabadi Election Commission of India na mathang sahi 2027 da pangthokadoriba State Assembly gi election asi mapung phana shanti laina pangthokpa asi ngamkhiroi haina India sarkar da report ama pikhiba targadi Kashmir gi thodok asi Manipur da adumak targani aduga baithokpa yaba amana thokliba irang asigi wakhainaba ama purakpa ngamdragadi mathang sahi 2027 da pangthokadoriba Assembly election asi kuki frupna boycott tawrakani santi laina mikhal asi pangthokpa ngamloi yaroi makhoi gidi separate administration gi demand asi sahi sama sange sangsanu makhoi gi landi loiroi lepkhiroi haina phongdokliba asini masimak oiduna su India lengaknadi nakal animak asi phamina handuna wari sana handuna waroisin ama purakna bagi damaktadi khotna bagi mamidi adumak tari nakal animaki CSO lusingba singadu Home Ministry gi miyoi singaduna kauduna tattana toina wari sanari yasinabagi santainabagi langla langjin amadi thiri India lengakna kuki MLA singasi khaktaga tongana su unaba yauri naga gi MLA singdasu tongana wari sanabasu yauri amuksu handakta Maitai amadi kuki furup ki MLA singasi pulapna phaminaraga wari sanakhibasu laikre asumna amaga su unahanduna sangtainana bagi damakta santi lambi laknaba amada honadabasu natte masi khumang chausinbagi mami amani nagagi MLA singsu kauduna mediator oinaba wari sanabasu tongana yawi irang asina matam kuina sathari makhaidi nakal animak asi wagadoribani Manipur asida khundaminariba phurp kudimak asida saitheng sing asi phanggadoribani aduna India lengakna political settlement amasu puraknabagi damakta hojik kanna honadabasu natte panme yaba amana mamangda North East ki BJP ki spokesperson Sambit Patrasu mahaki Manipur ki khongsatta hek thunglabaga Suruchanpur district ta hana satuna Kanglup ki saitheng phangkhiba henglep kendra gi MLA Bungjagil Balti asi unaduna arwanba wari kaya ama
sanakhibasु laiki. Matam aduda miyamnadi state asida popular government ama thamnabagidamagta sambit patra asi Imphalda laklibani haina harawnaki. Madu oiba taragasu sambit patra gi khongsatna aronba ama oiki. Kuki MLA taragi apunba phirep separate administration gi demand tanbada yauriba MLA Bungjagil Baltena Suruchanpurda phongdokhiba wafam amadi aihak Manipuri amani Manipur hariba state asi yamna nungsijai. Amuk hanna furup ani asi punna nushina laiminaba asi nakal anigi oiba wakhainaba ama oigadabani haina phongdokhraba matungda numit kharanigi matungda amuk MLA Bungjagil Baltena amuk lauraki. Aikhoi kukina autonomy pami kuki da autonomy asi pibana communal conflict asigi wakhainaba ama oigani haina su amuk hairakpa asini. Makha tanasu sambit patrana Kangpopi district chatuna MLA Nemsa Kipgenga Sipai Kiamta aroiba oina wari sanakhibasu laiki. Pumnamaki mathakta kuki leader singnasu popular government ama sembada kuki MLA singasina yaubagi apambasu phongdoktaba natte. Mamangdasu maitei amadi kuki gi MLA singasi pulapna phaminaraga unakhiba matamda lamdam masida santi lakpagi lambi amada yatpa hore haibagi mamisu takhibani. Aduna athuba matamda miyamgi oiba anouba leingak ama semba yabagi oithokpasu leiri masi hainabusu lei handakta Republic Day gi mamangda semba yai masi karigumba semdaba taragadi February gi tang 10 gi mamangda soidanamaki semba yabagi oithokpasu lei haina MLA kharanasu phongdokhiba leikre. Kuki di manung mapan naina satpa kangbuni hojik kuki singna pamliba dudi political settlement ni India sarkaransu nakal ani gi marakta yanaba political settlement ama lakhanabagi damakta thaurang ama su sillibani. Aduga karigumba state asida popular government ama laihanduna kuki MLA singasi su sarkar sembada yaholaba matungda kuki MLA singna private member bill ama assembly session manungda kuki taba area singda 6 schedule asigi makhada kuki autonomous territorial council ama lingkhatpada state sarkar na ayaba bibiduna India lengakta proposal asi thabiu pukhalapu matamda MLA yankhaina support tawduna bill asi pass tawgadra tawroidra haiba asigi wahang asini. Masida nagagi MLA singaduna yaningde haigadra kuki ge thaurang asina nagasu aduma kana hangadoribani masigi demand di nagana su hana talibani thaurang asidi India sarkar gi oibasu apambani furup ani asi wari sanabada isu asi lakhanabgi damakta khotnaribani aduna masigi thaurang asidi state sarkar su yaragadi India sarkar gidi adumak yarabani masigi maramdi masina state ki ngamkhai asi boundary asi kaihandana thamlaga kuki gi separate administration gi mahutta masigi apikpa saklon ama pithokpana nakal animaki oiba tungkoina sana sinana hingminana leiminaba asi ngamgani haiba asi India sarkar gi oiba thajabani aduna masina wakhainaba ama puraktuna hanagumna lamdam masida hingminaba ngamgani haibasi India lengakna khalli aduna yengba tai hojik India sarkar gi oiba kari policy leibage haibadu.